ngasi numidang wairang pung mga dagi jangsin gani tawramba case egi general strike handokre wakal khantadaba amasung lautunaba mawongda irang sagatbagi thabak thadokse lebaki khallabadi akhoi thamoi sengba amasung iraipak nungsiba mathau tai haina health minister di korungthangna phongdokre amadi National Lok Adalat pangthoktuna jayatnaduna leiriba apunba case lising amachamu hufunipan paikhatpagi manungda case dani yangkhai mapan loisinduna lupa crore ama lakh kunithoi lising yangkhai chatret humbudra mapan gi senpham yanakre kurumjari ISTV Manipuri pangmiyang tabi punampu taramna oksari pausing sandong pizari thumda potyan tawba miyoi ani kaukhatlubadagi general secretary yauna case egi thawmi manga police na fajin khiba thadok tabagi mayokta ngasi numidang wairam pung manga dagi hauraga tha sigi tarahum dagi numidang wairam pung manga fawba pung nifu nipan gi general strike sanction gani hana tawramba adu government ka yana badagi handokre ngasi case egi thawmi sing ima lup sing kwa kaithel dagi kaisampat fawbagi maira paibagi lusing bi yauna deputy chief minister gai khangam unabada fajin kiba thawmi sing tang tarahum doi fawbagi manungda thadok lagani haina thajaba pirak padagi khongjang ngasi komthokibani ngasi kaisampata pangthokpa pawgi mifam amada case egi HRD secretary angauton khumanna Deputy Chief Minister na pirakliba thajaba si ikai khumnaba utpoina ngasi dagi changsin gani tawramba general strike komthokpani tang tarahum doi fawbagi manungda thadoraktrabadi akanba khongjang makha chathagani haiki Deputy Chief Minister na phajin khiba thongmi manga je thadok lagani aina thajaba pirakpadagi mandi fawba phane tawgani tawramba general strike to handok chere si thadok matungda sai poyan tawriba nan Manipuri se masi sarkarna athoba matamda amkhoi singasu sairakpina bohnagadami natragadi masina maram warga amuk tungda thoninda thodok tholakpa yai aduna poyan tawriba singa se sarkarna miyam khangna mokoi dasu para tambiyu amadi ain goiba lakhotpiu wakal khantadaba amasung lautunaba mawongda irang sagatpagi thabak thadoksi lebaki khallabadi aikhoi thamoi sengba amasung iraipak nungsiba mathau tai haina health minister di korungthangna phongdokre ngasi saikot block ta case ogi tarahumdoi suba mahairo sing okpa amadi SDO BDO office mathau tawhanbagi thauramda minister na wafam asi phongdokhibani thauram asida MPCC ki president TN Haukip Singhat SC gi MLA GS Haupu Jau ADC Churachandpur amadi DC su saruk yakhi MLA GS Haupuna hauzik SDO BDO office ama leirabanina miyamna khudong saba kaya fanglagani office asida thabak tawba lakadaba department ke miyoi singbu nungsin minungsiga loina duna mateng pangnana bo hotnagadabani posting lakningdaba ma disturb leitre haina wakatpagi mahutta aikhoi gi thaudang mapung fana lauribra haibo wafam khanthabasangi minister korungthangna aikhoi chawkhatpagi lamjel da yauge hairabadi matamgi mamal khangba changi tungi yumbirel oiriba mahairosing asibu ching yauna mafam kaya da khongjang jangsinbada sijinnabana academic calendar da akaiba piriba si thadoktrabadi aikhoi gi lakadawriba hayengkari oigani haiba ngamde wakal khantadaba amasung loktuna mawongda irang sagatpagi thabak thadoksi leibaki khallabadi aikhoi thamoi sengba amasung iraipak nungsiba mathau tai haiki mahairoi lupsingna lakadoriba tungi mirolbu khongjang jangsinbada sijanaba asina lamdam masi malemgi yangna jangsilliba chawkhat lamjelda yawba ngamdabagi fibamda leire haiki satra satri si hauriban harosing da ke depend tawani marandi makoi asi aikhoi nation gi tungdo karakliba ko pillar ni without them aikhoi chawkhat pa yaroi ban after ban sumena tawsi strike jingda tamda highway da blockade so tawsina ko gi future si yamna dim way na highway da no thokoi aduna ngasi ge nang si khalaga larik phajana tamhodraba adu rabdi akoi tungi future leite si Manipuri State Legal Services Authority dan Sinduna National Lok Adalat ngasi Uripok Serap Court Complex Thawal Court Complex Bisnupur Court Complex Senapati Chandel Churachandpur amadi None SBI branch Tamenglong District pangthokre apunba case lising machamu humphunipan paikhatpagi manungda case tani yangkhai mapan loisinduna lupa crore ama lakh kunithoi lising yangkhai chatret humbudra mapan gi senpham yanakre Cherap
कोर्ट कम्प्लेक्स पांथोखिबा थौरम अदुदा बेंच मरीदा पंदुना लेरिबा केसिंग लोइसिननबा थबक कया पाइखतखि बेंच नंबर 1 दा इम्फाल वेस्ट की डिस्ट्रिक्ट एंड सेशन जज एम मनोज कुमार ने चेयरमैन ओइदुना पंजाब नेशनल बैंक इरिलबुंग अमदी एमजी एवेन्यू दा लेबा पंजाब नेशनल बैंक की केसिंग लोइसिननबा थबक पाइखतखि बेंच नंबर 2 दा डिस्ट्रिक्ट एंड सेशन जज इम्फाल ईस्ट की एस इमोसाना चेयरमैन ओइदुना इंश्योरेंस का मरी लेनबा केसिंग लैंड इक्विजिशन अमदी अतोपा केस कया पाइखतखि बेंच नंबर 3 दा इम्फाल ईस्ट की CJSDW टोनेन मैतैना चेयरमैन ओइदुना स्टेट बैंक ऑफ इंडिया की ब्रांच सिंह सेंट्रल बैंक ऑफ इंडिया अमदी इंडियन ओवरसीज बैंक की लेरिबा केसिंग लोइसिनबा थबक पाइखतखि अमरोमदा बेंच नंबर 4 दा इम्फाल वेस्ट 1 की CJJD अलेक माइवाना चेयरमैन ओइदुना बैंक ऑफ बड़ौदा की ब्रांच सिंह विजया बैंक अमदी मणिपुर रूरल बैंक की लेरिबा केसिंग लोइसिनबा थबक पाइखतखि नेशनल लोक अदालत का मरी लेना डिस्ट्रिक्ट एंड सेशन जज इम्फाल ईस्ट एस इमोसाना वाफम कया फोंदोरखि सिगी नेशनल लोक अदालत असिदे स्टेदा अखोइना लखुचरीबा केसेस से मोटर एक्सीडेंट क्लेम्स केसेस खरा अदुगा बैंक की केसेस अमसोंग लैंड एक्विजिशन केसेस अहुम असि मरु ओइना लखुचबनी अदुगा मसिगी पांडमदी अखोइगी लोक अदालत स्टेदा केस असे पार्टी अनिमकना यासिनरगा याम थूना लोइसिनबा याय अदुना केस तौनरिबसिंग असे मतम याम मांगना अखोइगी नॉर्मल प्रोसीजर की मखादा मतम सांगना केस सौनबगी महुत्ता लोक अदालत सिदैदा पार्टी अनिमक लागनरगा मखोइगी यासिनबा दुगी मतुंगिना केसिंग असे याम थूना लोइसिनबा याय सनामही लाइनिंगी मतंग मियाम पुन्ना यानागदबा लाइरिक अमा पुथोकपा मतम ओइरे हाइना सोशल वेलफेयर मिनिस्टर A.K. मीराबाईना फोंदोक्रे वाफम असी सापम हेरा फाउंडेशन अमदी आर्ट एंड कल्चर डिपार्टमेंट की मतेंगा लोइनना इंटरनेशनल सनामही एसोसिएशन सिंधना सनामही लाइनिंगी मतंगदा ngasiदगी हौकिबा नेशनल सेमिनार गा मरी लेनना महाकना फोंदोखिबनी थौरमदुदा प्रेसिडेंसी कॉलेज की हाना प्रिंसिपल डॉक्टर N.G. कांगजिया मंगांग अमदी आर्ट एंड कल्चर की डायरेक्टर डॉक्टर K. सुशीला सुसरुक याखी डॉक्टर कांगजिया मंगांगना सनामही लाइनिंग असी छुपचिल्लगा यानाबो वाफम लैतबना मपालमदगी रिसर्च तौबा लाकपसिंगना लाइनिंग असिबु लाइना लौरी मैतैगी अहलोन सिंगना फजख्रबा कांगलोन कया थमलमलबसु ngasiगी मिरोलना मखोइगी मफमदा चत्तुना तमहौदबदगी कांगलोन कया मांगथरकली मैतै सिंगी मरक्ता अखंग हेगी मरुम थुपना तमसिनबगी हैनबी लैतबा असि लाइबक थीबनी हाइकी मिनिस्टर A.K. मीराबाईना सनामही लाइनिंग असी निंगथिना सेमगलबदी मैतै खक्ता नतना लमदम मसिदा खुंदारिबा चिंगमी फुरुप सिंगी यानाबा लाइनिंग अमा ओइगनी हिरम असिगी मतंगदा मरी लेनबसिंगना मियेंग संगबा चंगी असिगुंबा नेशनल सेमिनार असिदगी फंगलकपा वारोसिंग इथोक्तुना थमजिनगदबनी सनामही लाइनिंग की मतंगदा मियाम हुपना यानाबा लाइरिक अमा पुथोकपा मथौ ताई मणिपुर गवर्नमेंट नसु लमदम असिगी आर्ट एंड कल्चर चाखटनबु होटनरी अथुबा मतमदा डिपार्टमेंट मंगा यावबा कल्चर यूनिवर्सिटी हांगदोकनबा सेम सारे हाइकी करमना कोई अदुगुलबा लाइनिंग ओइबसी करमना याकाइदगे करमना कोई थमीगदगे करम हाइना कोइना कोई रिवोल्यूशनदगे हाइबसे कोइगी लेबा मरुइना जातिसिना कोई खंगना मसी लाटोमिसी याम तोमा मणिपुर लेरिबा मिपुम खुदिंगमक्ता अचुंबा वायल फंगनबा हाइबा असिना मणिपुर स्टेट लीगल सर्विसेस अथॉरिटी के मरु ओइबा पांडमनि हाइना हाई कोर्ट ऑफ मणिपुर की एक्टिंग चीफ जस्टिस ओइरिबा जस्टिस राकेश रंजन प्रसाद ना फोंदोक्रे ngasi high court of manipur da pangthokpa numit nini ki oiba lecture cum interaction program gi sideline da justice rakesh ranjan prasad na ISTV news da phongdorakibada authority asina manipur gi kachin koya da leriba mipum khudingmakta government na paikhalib scheme kaya gi khudong sabasing niyom sumna phanglibra natraga phangdabra haibudusu yengsinba ngami karigumba phanglamdrabadi makhoida khudong sabasing asi phanghannaba thabaksing manipur state legal services authority na lokhatpa ngami haina makata ki ngasi high court of manipur da pangthokiba lecture cum interaction program aduda justice rakesh ranjan prasad natana manipur state legal services authority gi executive chairman su oiriba loinana high court asigi judge justice and kotesor singha high court legal services committee gi chairman high court of manipur gi judge justice KH Nobin Singh su thoramdu da saruyaki Numinini sumna chathakadaba thauramasi ngasigi ahoba numita legal profession amadi judiciary haiba wafamda Orissa High Court ki senior advocate Lakshmidar Pangarina wangangki
Khomdram Ratanda wanted Lautorakpa Yaningde, Tawongasi Kudakta Handokadabani Haina, Nongsup Infal Mera Paibi Loop, Nimpalgi Tongmi Singna, Infal Ueski Mapam Sing the Leba Sarkargi Loisang Sing Tonglon Bagi Kongjang Jangsin Gre, Loisang Sing Adudi, Kumbong the Leba, Veterinary Hospital, Lamfel the Leba, Commercial Industries Office, Amadi, ICM Office Ni, Loopki Secretary General Santi Lemena, Sarkargi Tawong Yaning de Haiki. Ngasi ki khongjang ki mare leinana wahengbam lekai amadi nagamapal pareng da leiba nan Manipuri singna famba dukan sing thong lonsin ki khongjang mai pak triphawa hanloi haiki kaya kana sangchiliba sigi mathakta akhoi gi convener ILP convener akhoi gi khomdana tanbu wanted law thok na tori ba se athubar lo thopiu ngasi ma lo thopiu natragadi akhoi ni ba na akan ba khorong sangsingani ILP na kan thaidok pa yana ba gidamakta khomdana tanda maran sijindana wanted law riba se mase tasena akhoi nimbal na akhoi waru da bangam de aduna ILP ni sangchila ba thabak khuding makta tharong khuding makta akhoi nimbal na khongjang ga se liap ta ngasi ba da tum sangchina na akhoi lagni aduna ngasi akhoi ni lo riba so si ILP ratan akhoi convener ratan gi mathakta thamriba akhoi wanted asi lothokadabani aduga ILP Manipur sanadri bhaw so se akhoi hangba yaroi masire thopa phapa dai ta khudima government pugadabani haibase akhoi ni pangi side tagi akhoi Manipur da ILP chana halu pass tawkiba bill lahum ek olu ratanda wanted lauthokpa yaning de Mahairoi sing Fazil laga ihong namthaba ngamloi haiduna Khurai telepati dagi hauna Imphal Ukrul lambi gi mafam kayada nupi singna wakat mifam phambaga loinana human chain semduna wakat mifam chathakre Khurai Lamlong Bazar, Khurai Saithabi Lerak, Khurai Konsam Lekai Amadi, Khurai Popular High School Mapada Sumiyam na wakat mifam phamki tungda nupi singna lambida thorak tuna pendaba kholau kaya lauki Manipur ILP sanalo government ka yanak ki regiment thabakta Manipur ILP sanalo Mahairoi Fazin ba amadi KH Ratanda wanted lauthokpana miyam gi ihong namthaba ngamloi henna kan khalakani haina JCILPS Women Wingi Convener Lauremam Nganbina Fongdokre Imphal Ukrul lambi paring ta pangthokiba wakat mifamaduda saruk yaraduna mahakna wafamasi fongdokhibani Yangang Pokpi Mera Paibina Sinduna Yangang Pokpi Kaithelda Telau Sana Nongada Santipur Napet Kameng Khunjau Mera Paibi Singna Nongada Santi Kaithelda Lamlai Chalau Mera Paibina Lamlai Kaithelda wakat mifam pangthoki Yorvung Nungoi Litan Makhong Itam Nungoi Sawombung Chingarel Tezpur Amadi Khurai Konsam Lekai na singba mafam singda Mera Paibi Loop singna sinduna wakat mifam phambaga loinana human chain semduna kholau kaya lauki nganbina makhata na fongdorakpada yelhaumi kannana bu hotnabada sarkar na lauriba thodang pende bill lahum ek on na bu hotnabagi mahutta ihong namtha na bu hotnaduna leibasi achumanate haiki Pastor na bagi damakta prajana hoba ihogda pastor batungda ek ona na bohona bahay basi MLA minister ama chief minister khoi gi ibo bigi mathongni madu tawba ngamda dana dile taw dana leira kanda makhoi nang khudong jadaba mayam ama thokandana masagi kanaba yengdana leira kanda ai khoi na kanna takselabudagi India government na matam si delay tawre hai bagi po na madama khoi na takselogdaba asoi ba mayam dum lupchan na bagi dam ta khumjan na bagi damakta ai khoi gi prajada amadi ai khoi gi mioi sing da nam thak taw du ya na bagi damakta ratan da wanted lak thokpa hai ba se praja namang na yaning tiamang sumasi Manipur sarkar gi asoi bani aduga masi Manipur sarkar se ain masak khangdaba aduga praja bu nungsidaba magi praja bu khogi mi atopo oina mi to oina khanba adugma sarkar ni Assembly na pass tawkiba bill lahum athuba matamda ek onduna lamdam masida yelhaumi kannaba ILP sana halu ratanda wanted lauthokduna maral siribasi handokadabani haina All Manipur Youth Protection Committee na fongdorakli Social network ta thagalakpa photo amada yumpham oiraga JCILPS ki convener oiramba ratan gi mathakta wanted lauthokiba si ngasi gi paliba lengakna India lenga ki yathang makhada loktuna duna tawrakpa thabak ni haina Committee of Civil Society kanglaipak na maral siri Ratanna lamdam asigi khundaminari ba forup singi marakta khaibung tanaba silli haibasi India lengak amasung Manipur lengakna makhoi gi arotpa aranba phattaba thausil sing kupsin nabu hotnabani Divide and rule policy tawriba asi khomdram ratan nate India lengak ni tongan ba furup singi marakta India lengak na hu kam sinduna amaga tinaba yadana bu hotnai haina maral siri Manipur miyam na hena kan ba ihau haurak tingai athuba matamda ratan gi mathakta thamliba wanted lauthokpaga loinana pass tawkiba bill ek onana bu hotnagadabani JCILPS sangsilakpa khongjang khudingmak CCSK na saruk yagani hairi
Manipur ILP chanahalu haina JC ILPS na sangsilliba khongjang saugatuna ngarang yumnam huidrom da laiba Don Public School gi mahairoi singna human gen semduna khongjang sangsinkhre Manipur ILP chanahalu haiba kholau kaya lauki IMC gi mayor amasung deputy mayor khananabagi mikhal tha sigi tara tarukta pangthoknanaba notification thokre nomination paper jun tara manga gi nungtil pung ahum fawgi manungda SDO lamfield da pisin gadabani scrutiny pung ahum gi matungda pangthoklaba matung nominated candidate singi list tem gani mirep se lokthokpagi aroiba matam jun tara taruki ayuk pung tara fawbo oigani mirep se lokthokpa hek loibaga mikhal gi mifam DC office ki court room da pangthokani pung ani dagi ahum fawba vote thadaraba matung pung ahum dagi vote masing thiduna result lauthokani hairi pawgi marakthana tema break amatang logdari Helping Hands Group Academy, excelling human development. Admission is open for class 11 science. Unique features, first time in Manipur. Tablet for its students for e-learning. Parents can watch faculties class through mobile phone. Faculties from European countries. Guidance and counseling center. Science Tutorial Center Wangkai Kaithal Asangbi Sahi Kudingi Leptana Paba Mahiroi Putuktuna Lagiba Science Tutorial Center na Anak Sahi Gisu Tara Taruk Suba Position da Burul Dep Huidrom Amadi Kunmari Suba Position da Laima Pokpam Merina Devi Yaurakle Admission open. Class commenced from 20 June 2016. Last date of admission 18 June 2016. Please contact Science Tutorial Center. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal hakchang gi labor solakpadagi kuchu singattaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta ngayaba upaidi Jolip Syrup amasung Jolip Capsule will chang in a snivio. Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzena Devi, 3rd Ambasundara Devi, 6th Gary, 10th Yaisana, 11th Selena, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Tanam namu oktari ngasi sekmai police station gi manung sanba Imphal Dimapur lambi gi koirengai gi khuman pokpa haina khangnaba jaga da asiba haksang ama fangle mafam aduda ISTV gi paumina changsilubada asiba haksang adu pumthaba amadi saru polang khakta ngairamba thengna rakhi mafam aduda sekmai police ki OC yauna laktuna makhatana thijin humjin bagi thabak chathakre forensic expert sing yauna hayeng asiba haksang lokhatkani haidi National Food Security Act ki makhada piba PDS ki card sing Manipur Sarkar na thongju kendra gi oina pirakpa matamda eligible criteria gi matung ina phangpham thokpa miyoi singna card phanghaudaba card yenbada chitha hoba sing hana AAY natraga BPL ki card sing paidaba adubu criteria nadi yaba chitha hoba miyoi singi dama card phangnanaba kendra gi MLA na hotnari Chakthung phangpham thokpa miyoi singna lakliba Jun 19 fawbugi manungda MLA PRO office da laktuna isagi problem sing khangan biyu haina MLA Biswajina thadorakpa chirolamana khangalakli Hairokta National Food Security Act ki beneficiary singi card yen thoktana cheng hana yen gadawri haina Youth Forum hairok na thadorakpa chirolamana khangalakli hairok ki khungang dadi ek asigi kana ba praja miyamna phangloi daure ek asigi chana kanglong gi matungina beneficiary gi list amadi record sing praja miyam da phanghangadabani hairabasu ngasi fawba hairok mari lenabo authority na wafam sing adu khanghanre local authority kharana koliba lekai adugi card khara yenthoklabasu ayambadi yenthoktana thamli mari lenabo authority na lakliba jungi tang tara manga fawgi manungda hairok kendragi National Food Security Act ki beneficiary singi card sing yenthoktuna niyom gi matungina phangpham thokpa cheng sing yenthokadabani karigumba beneficiary singi card sing hana yendana cheng yenthoklabadi miyam ga loinana khongjang changsinnaba sem sare haina forum asna khangalakli
National Food Security Act ki makhada card holder amamamda fanggadaba cheng kg manga gi mahutta kg ahum amadi AAY card holder da cheng kg kontra manga pigadaba gi mahutta cheng kg kun piri hairi hiramasiga mari lenana ngasi porompata leba Star Sporting Club ta pangthokpa pangmisinga unaba amada club ki secretary MD Haruna fongdokhibada ngarang dagi hauna fair price of agent MD Americana cheng yen bagi thabak chatharaki card sing aduda cheng gi quantity iba yaurabasu card ibagi mahutta blank paper da cheng fangle haibagi sahi kak tawhali masida card holder singa umkhatnaba thokle haiki mari lenaba authority na hiram masida mityang changhaudrabadi thokhaningdaba thodok thoklakpa yai haiki haiba on basida on basu keji hum pire hai lawrgasu aikoina magi card sida entry to biu aluga nang pi thasi basing ibiu soito haiba kanda mana magi soikatam I thasu ide report pibagi magi quantity sisu ibiate aduga langa tawninga hom ta tawro aluga RTI tawge tawro aikoi di keji hum ade pirapani keji hum piri basi kari baram gino sidadi keji card di keji manga piu har gana hum piri maram sikari gino hanga NGO singna ka khawena haire National Food Security Act ki makhada praja singda fangada cheng gi takthung matlaga lairaba miyam dagi chakhau thattuna I chupayaroi haiduna Khurai Local Council Communist Party of India na khangalakli mari leinaba official singna su card holder singi fangpham thokpa cheng sing fanganaba hotnabada mityeng sangbiu Khurai kendra gi mihut oiriba MLA na food security ki card sing miyam da mapung fana fangalu kariguma thabak sing asi athuba matamda paikhatrabadi Khurai kendra asida leiriba miyam ga loinana council asina akan makhongjang langsingani hairi Kangla Tongbi Tezbari Khulda Manipur Sarkar ki primary school lama tha ani ahum gi manungda leiragani haina Sekmai Kendragi MLA KH Devendra na fongdokre Nepali lolda fongba monthly magazine Siroi Sirzana ki chahi ama mapung pharakpagi thauramda MLA na wafam asti fongdokhibani numinini chumna chathagadaba thauram asi hawdokpada Nepali Sahitya Parishad Manipur ki president LB Basnet amadi works department ki SO Dilip Katarwal susaruk yaki Thauramga mari lenana akhanaba journal amadi Nepali lolda sakpa isai amasu release tauki Nepal yauna awang nongpok lamdamgi tongan be state singda Nepali lolda fongba pause singi maroiba pangmi sing amadi saknaireba miyoi singsu saruk yaki MLA Devendra na makhata na fongdokhibada mafam asida school ama laigadawriba si thabak thauram athuba matamda hauragani naha amadi nupi society ki oiba apunba office building amasu saragani loinana khullasi akoibagi lambi sing athuba matamda koilas thabagi thabak hauragani haiki yamna tuna tha ani ahu manuga government primary school amasu sel thai laiba youth sing ki oiba roshan youth ki office building aduga amai oina haibri koi women society amadi youth singi club singa apunma building amasu koi hayeng hachitagi sabo haurabani Nipalak Suba M Manindra Memorial Meritorious Award 2016 yenthokpagi thauram Moirang INA Memorial Hall da pangthokre M Manindra Memorial Trust amadi Moirang Block Youth Congress Committee na sinduna pangthokhiba thauram aduda PDA gi chairman T Mangi Babu Parliamentary Secretary MD Amin Saha M Prithibiraj Moirang Kendra gi MLA oiramba S Gopal Moirang amadi Kwaktar Municipal Council gi councillor kaya su saruk yaki Moirang Kendra gi manungdagi class 10 amadi 12 ta mark wangna fanglaklaba maheroi marfutara manga Kendra gi wangmada tamba mark wangna fanglakraba maheroi kontrani thoi amadi Manipur pumbagi oina ahum saba position tarakraba Maibam Basundara kunithoi suba position tarakraba Mairenbam Rakesta manamathum piduna pungning thaugatki citation nama hafsabani aduga ani suba position tawdi kira IT4 science IT1 Mairapai bi amasung hockey union lari engbam lekai mayai lerak nasinduna class 10 amasung 12 exam da position laurakraba amasung first division da lakraba mahiru sing okpagi thauram laifam kuno community hall da pangthokre thauram aduda hengang kendragi MLA nongthombam biren lari engbam lekai gram panchayat ke pradhan S Somorjit lari engbam lekai Mairapai bi gi member RK Kanan Siza yas ki joint director oiramba W Susil Kumar hockey union ki president Munindro Susaruk yaki Thangbaban Kendra manungda anauba diesel auto route semlakpa yaroi haina hauji route mapanda mathau tawriba diesel auto chani henbagi mapu
amasung driver singna nongmagi sintha leptuna ngasi lamphel sana kaithel da wakat mifam phamkre wakat mifam aduga mari leinana route mapangi apunba loop all thangmaiban diesel auto owner and driver welfare union gi advisor thaudam thanabirna hauzik lai manai tarung sinam lekai yumnam lekai ICAR Sevio Fishery BRTF tarung pukri mapagi ruta gari chani hena cheli hanaga gari matik chana leiringai asida thangmaiban sinam chingjil da leiba naikanlong yoba anoba route ama hangdokpada sarkar na ayaba pirakpa asina hana leiramba gari singda chauna jaitheng piragani sarkar gi khongpham handoktraba anoba society semduna anoba route hangnaba hotnariba singi mayokta akanba khongjang changsingani haiki Ibu gari jingina passenger service service akoigi sabchana onana akoi service tawjaribnina atopa gari su thedona darka oidabnina makhatana sida anobu hambirakano Bharat Sarkar के Commission for Scientific and Technical Terminology amadi Manipur University के Department of Library and Information Science na punna sinduna Department asigi holda Development of Manipur Terminology in Higher Education haibasigi matangda numit nini chupna chathagadaba seminar ama ngasidagi haukre haudokpagi tharomda Vice Chancellor Professor H.N.K. Sarama Dean of Social Science ki Professor L. Lokendra Ministry of HRD gi CSTT gi Coordinator Jay Singh Rawat yauna miyoi kana saruyaki Program Coordinator CH Ibohalna Seminar asina Manipur lol chakhal hanbada achauba mateng waigani haiki koi gi londa kari wojong ne haiba ngamdabagi pot leiba sigumba mayam asi koi sort out tawga tongan ba humanities gi wero social science gi wero duga science and technology gi wero universe of knowledge gi tongan ba trans is leiba koi discipline mayam sida Nainari versi nari terminology mayam si etsi do yaw pangaba Manipuri londa karmaina magi koi hum thopa koi londa terminology do koi bi abage haibagi miyam da koi and focus pin and awareness when the sinjaba seminar ni Manipur Police Department ki IGP oina thabak taki potha ki Waikhom Damodar Singha retired IPS masagi anaba amadagi Moirang khom loklau bungda leba mahak masagi mayum nangarang laikidre mahak masagi sahi marfutaruk sukraba Waikhom Damodar Singha English simoga chamapan kontra gi Jun amada pokhi Damodar machanupa anni machanupi ama lehauri Jenims Talayang Libi RK Tampasanada BJP Patsoi Mandal gi member Chungkham Bijoyna mamangda lauthokibagi matungina thagi pension khutsinakre RK Tampasanana phongdorakpada mahakpu saktakpada chawba thodang lawrakiba CH Bijoybu mahaki imung manungna thagatli haiki CH Bijoyna lamdam masida RK Tampasana gumba miyoi kaya leiramkhigani mahaki maikaidagi Tampasanagi imungda tha kudingi pension noina lupa chamanga khutsinabani haiki I am not Tagase, Manipuri, Mapam, Dimaka, Awana, Sakamaka Suhanu, Pain and Asamatil Mama ama na mirolingai matamda puknung dalaiba angang adubo masak khangdokpa loinana nupi oiragana hatokpana singwa thabaksing PCN PN DTX 1994 gi makhada aina yade haibagi matangda sensitization meeting ama ngasi Sinam Siama Devi Town Hall Chingmairong da pangthokre PCN PNDT Cell Directorate of Family Welfare gi senthang makhada Chingmairong maning lekai singlupna sinduna pangthokiba sensitization meeting aduda Family Welfare gi Director Dr. K Rajo yauna akhang haikayana wangangki Haukiba Sagolsin Nimita Nambol Kendro gi manung dalaiba isokta electric na singduna sikiba Huidrom Tomba amadi Oinam Ram Kumar anigi misigi matangda sengkiba JSina isoki mafam singda koina satuna yengsinkre yengsinba aduda wire sing name na tingba khutna lamba fangadaba mafam sing yaurangki electric pole kayasu tutharaga leiramba thengnaraki nimitarani fawgi manungda government amadi Nambol gi AA na hauzik leiriba wire gi fibam masi yengsindrabadi JSina akanba khongjang sangsinbaga loinana Nambol gi electricity office thingjil lagani hairi khulgi khunjamana phongdorokpada khulgi transformer yadaba matamda paisa pidrabadi sembide paisa piraba matamda sembalaki department matam chana yengsinbirabadi misimina thoklamloi haiki paisa pidraga di yadabgi matang oina tawdna paisa se pire laime moi singda oigadra isoda oigadra adudi moi chalubna khangamani singtara pire hane adu pira kana si semalai
Apunba Iraypaki Mahairoi Sinpang Loop Ems na Sinduna Numit Marini Sathagadaba Leadership Camp ama ngasi Nambol Lairen High School da haukre. Haudokpagi tharamda Sarkagi Convener Somarendro Thokjom Nabakanta amadi Parijat Saruyaki. Camp asi maru aina hauzik Manipurda luchingba oibasingna luchingba among oibagi magun yawraktaba asina luchingba amagi mathaugi maramda khanghanaba pandamda pangthokpani hairi. Taubal College ke award passing yang sinbiyo haina mari lena basinda waka jerol pisinduna taksilabasu tabi dabadagi mahiro singna class boycott amadi college ki A block yauna department sing thingjambagi khongjang sangsilaba fawbada government na thabak taw onthorak taba yaningda ba fongdoktuna ngasidagi mahiro singna waka mifam sathaba haukre. Secretary General Arjuna Fongdorakpada Haukiba March Mapanda Education Minister gi Office Chamber da Mahiro Singa Higher Education gi Additional Director OSD Amadi College ki Principal yauna wari sanaraba matung nakal animakna awatpa oja hapa College ki Main Gate animak semgatpa nupa amadi nupi Mahiro Singi tongan ba toilet saba amadi College ki fencing khajin ba haiba wafam mari asida yana cherol ama inabadagi class boycott ki khongjang handoktuna lakhibani adubu demand sing asigi manungdagi nagi toilet saba natana atai thabak amata paikhatana leiri mamang thagi ko nipanda watliba demand sing jundara fabugi manungda thabak oina pangthok pinaba khanghan krabasu thabak ta oina pangthorak tabadagi ngasidagi hauna wakat khongjang asi changsin bani masi fawgoda mari leina basing na tabi drabadi hena kanba khongjang changsin gani haiki. Kakching Kuno Municipal Council ki makhada Standing Committee oina leiriba Village Water Sanitation Committee muthatle haina Council asigi wangangloi ningtham Rishikesh na fongdokre India Government na Municipality eki makhada piriba na kanglongi wangmada thabak tawrakpadagi committee muthatpani Municipal Council asina koliba Kakching Kuno gi miyamna hana Village Water Sanitation gi miyoi singna isingi tax khombalak labasu pibiganu anauba connection gi matang dasu council gi office ta laktuna tanabi haiki. Amaromda Kakching Kuno Municipal Council na tumu lakwa water supply scheme amadi Toronglok water supply scheme gi leiriba Village Water Sanitation Committee India Government na pibat ana kanglongi wangmada thabak tawi haina maral siriba se yumpham yaudaba aranba wafam ni haina Kakching Kuno Village Water Sanitation Committee gi Secretary Khumuk Samrajena fongdokre Kakching Kuno amom lekaida committee gi miyoi sing yauna pangthokpa paugi mifam amada mahakna makha taraduna chahi kharagi mamangda water supply scheme ani asina tharakpa ising thakpadi lairadana khong hambada fawba seasonnaramdabani English singani tara marigi August da PHED Thawal division gi makhada Village Water Sanitation Committee semduna water supply scheme ani asi amuk mathau ningthina tawhanduna miyamda afaba ising tha amada numit kontra leptani ising fangalli Masida Municipal Council na ngami habegi matagum government na piriba sa na kanglongi wangmada thabak tawi haina committee asibu miyamda lana uhanna bu khonaragliba asti tawbiganu haiki. United Clubs of Kontha Khabamna Sinduna ahanba oina handaki class 10 amasung 12 ki exam da mai paklaklaba Club asigi manungda leba mahairu sing manama thumpiduna pukning thawgatkre Club asigi community hall da pangthokiba thoram aduda Special Secretary Higher and Technical Education Khairakmam Raghumani Imphal East ki DC Mongjam Joy Education S ki Director Naurem Pravin RIMS ki Radiotherapy ki Head Professor Tomsa Sarukya ki thoram aduda UPSC na lawba exam da mai paklakraba Kritidas Thokjom busu taramna okhi Food Security Act anaraba matungda Manipur gi longmi miyamda oihalakpa yaba phibangi matangda khananenaba ama ngasi lamfelda laiba ICM gi holda All Manipur Progressive Farmer Association na sinduna pangthokre Thauramadu Agriculture Department ki Additional Director PH Rajendra Manipur University ki Economics Department ke Professor Priyoranjana Resource Person oina sarukya ki Manipur University ki Economics Department ki Professor E Bijoyna Moderator oiki Professor Priyoranjana Food Security Act asi lamda masida mapung fana chanahan bangam labadi chingi lamda ahong bakhara di lakpa yai Manipur gi oina punna yenglabadi agriculture gi pothok sing mapal gi miyoi sing na yamna pamna bana pothok ningthina puthok tuna set milon da changna kanahan bangam gani haiki ai koi da lei deficit se almost aduni on an average on to be sure mo di deficit lei mo di yamna deficit lei se chingdani 40 to 48% deficit lei ko yaw ching
अमुकोगी ट्रेजरर ओइरिबा कोंगपाल स्टूडेंट्स क्लब पोरोंपा डीसी रोड की प्रेसिडेंट निंगथौजम श्याम सुंदर मैतेन लुसिंगदुना क्लब असिगी वॉलंटियर चामरोमना जुन 19 की थौरम पांगथोकपम के क्रुपात की अकोइबदा लमतु सेंगदोखरे रेड सिल डिवीजन की मखादा लोकताक ब्रिगेड की नोने बटालियन सिंधुना इसिंगना लेबाक लेहाउ चेंथागिबा अमसुंग मसिगी अमांगबा हाइबसिदा मियामबु वाखल ताहानबा थौरम अमा ngasi कोटलैंड पांगथोखरे अमरोंदा सेनापति ब्रिगेड की ज्वालमुखी बटालियन सेनापति डिस्ट्रिक्ट की फाइलेंड कोट खुलदा साबा कम्युनिटी हॉल अमा खुंजा सिंगदा खुचिनखरे हंदक पांगथोकिबा क्लास 10 परीक्षा माई पाकलबा फ्रेंडशिप एजुकेशनल एकेडमी खुराई महेरुसिंग ओकपगी थौरम कोंगपाल चिंगाबम लेकाइदा लेबा इमा नोंमाई लेमा मांडपता पांगथोखरे थौरम अदुदा रिम्स की प्रोफेसर टी.एच. सुधीरंजन अमदी एकेडमी के प्रिंसिपल के.एच. विक्रम सुसरुक याकी माई पाक्रबा महेरुई कुनमंगादा मना मथुमसिंग पीदुना पुंगनिंग थौगतकी प्रोफेसर एल.के. शरदचंद्रना मखाताना फोंदोखिबदा एकेडमी असिना लेटर मार्क चटपा याउना अफबा महेरुई पुथोकपा असि थागतनिंगाइनी महेरुई सिंगना मतम मांगहंदना नोंमगी मनुंगदा पुंग खरदी तंगाइफदना लाइरिक पाबा चंगी हाइखी इम्फाल इसकी थियाम कोंजिन लेबा अपुनबा मैरा पाइबी लूप अमदी क्लब सिंग पुनसिंदुना थियाम कोंजिन कम्युनिटी हॉलदा मियामगी मिफम पांगथोकतुना लमदम अदोमदा मयाई काबा निसा सिजनबा अमदी योनबा थिंगले हाइना वारेप लौखरे मखाताना कनागुंबा सिंगना मयाई काबा निसा योलंबा तारबदी मदुदा थोलकपा फफतगी दायता मसा मसाना पुजगदबनी हाइरी पावगी मरकथना अतेन ब्रेक अमुकहना लौजरी Irudio Coaching Institute. Admission open for Class 11 Science CBSE 16 June 2016. Visual-based learning sigi kanabadi pakliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irudio Coaching Institute, Kangabam Leirak Machin behind Vigo Hotel. Build your success BYS Palace Compound Machalema School. 16 परीक्षा दा 6% ताबा मंगरपसी नोबा अमसुंग डिवाइस कोचिंग इंस्टीट्यूट अनिमत क्रेडिट सिबिजनी डिवाइस की हॉस्टल दा लेजदना डिवाइस की फाइनेंशियल सुन रिटर्न कोर्स अनिमत यावरगा माय पाकपसी मंगरखिबनी Admission is going on. नौना सानरपा हकुलपा बॉडी बिल्डर्सना स्टामिन की बॉडी ग्लोव सिनबियो ITC की ओजासिंगना फाउंडेशन अमदी रिवीजन कोर्ससिंगदा सब्जेक्टसिंगबु मचा खाइना ताकपीबा अमदी मॉक टेस्ट अमदी टेस्ट सीरीज कियाना अइना ngasi फंगलिबा सिदा यामा चावना मतें पांग My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Klana chini kun mga mapufara kada in advance or iba growth iba. Manipuri data na tana maling no kung kuding magka likla ka mapufara magka number one issue na again and wishing likla on its 25th celebration. Hainaugi asing mamahau pambirabadi Legere Freshly Mango Buns. Adusu sumna tagi lupa tarada 600 ml na tuga 1200 ml Freshly Mango drink labada Mimi Noodles lem na hapchagani. Champrado na fresh oining labadi thakpiyo Freshly Nimbu Pani. Puna maktagi fresh amasung pure oiraba Freshly. Amukahan na taraw na mo oksari. ISSLC exam da SK Private Center ngairangbam gi makong mathang amadi subject topper takraba singda center sigi committee na sinduna kunsuba incentive cash prize entokre thauramadu da MP TH maina MLA K Sarat amadi Yurembam Jila Parishad member CH Bijenti su saruyaki Jiri bangi maira pai bising na tongan ba mafam sing dagi fagalakpa yungau amadi yungang sing Jiri police station mamangda mai thaduna mangan kre Jiri bangi bapu barada lairiba irabot mitamgi mamangda laiba hotel singda yu yonpham oire haiduna ngasi maira pai bising na changsinduna yu sing adu phagat khibani Dibong khunau lekai da su changsinduna yu sing phagat ki makhata na Jiri da mayai ka ba chinja ki mayokta maira pai bising na akan ba khongjang changsingani hairi
People Endeavor for Social Change na Hillcross English School ga kusam na duna mahiroi sing okpa ga loina na Career Counseling Thoram ama Barak Valley Center Fellowship Kamrangha Center na pangthokre Class 10 gi exam da mai paglaglaba mahiroi tara mari amasung 12 ta pass tawraglaba mahiroi tarukta kudol pot piduna pungning thawgatki All Jiribam Contract Teachers Association na Imphal Jiri Lambida Changsilakiba Economic Blockade ngasi numidang wairam pung mari dagi komthokre Great June Uprising Unity Day thauramgi yenglaga khongjang ngasi handokhibani June kun fawbugi manungda Jiri gi contract oja sing regular ta handrabadi khongjang makha chathakigani hairi Haujik sanabagi pawamuk phangbigani Ngasigi sanabagi pausingda Western Sporting Club e ngairangbam na ani suba 7A side Village Open Football Tournament ki mapu oikre club asigi ground da ngasi sanakhiba final match ta Lasa Laimopok Pambu goal mari anida maithiba piduna winner oikibani Imphal West District ki oina inter club player transfer gi ngasi sanaroi tara nithoi apply tawrakiba galoina na punna sanaroi Nipu mangana transfer ki damak association da che tharakre amarom da Imphal East District ki oina su sanaroi kunithoi apply tawrakpa galoina na punna sanaroi kuntra nipan DSA Kakching gi oina ngasi sanaroi ama apply tawrakpa galoina na punna sanaroi mapan sure Haujing makha taba sanabagi paw boyai ning thaujam dagi phangbigani Ngasigi Manipur da sanaki basingi makha taba pawda Women's Football All Manipur Football Association na sinduna Kumal Lampak Artificial Turf Ground da District Ahum District Football Association Imphal East District Football Association Imphal West amadi District Sports Association Kakching na saruk yaduna tha sigi tang tara dagi chathariba tara taruk suba Junior Girls Inter District Football Tournament ki ngasi sanakhiba match ta Imphal East District Football Association na District Sports Association Kakching bu gol manga anida maithiba pikre Imphal East District Football Association ki mai papagi goal singadu Kasmina na match ki kuntrahom dui suba madi nipuni thoi suba minita goal ani sanki atopa goal ahum aduna Ranjibala Achumbi amadi Jandana match ki kolum doi suba kuntra suba amadi humpunipal suba minita chanduna match asi mai pakhibani maiti auraba District Sports Association Kakching ki goal ani aduna Dayana match ki mari suba amadi kunmanga suba minita sankibani match asida Imphal East District Football Association ki sanaroi El Julia amadi Y Kiran Balada Center referee na yellow card pikhi Sathariba tournament asigi hayeng aroiba match ta Imphal West District Football Association amadi District Sports Association Kakchinga sanargani Kairau Football Ahanba State Level 7 side under 45 kg boys football tournament ki winner Yumbu YDCC Kairau Bitrana oikre Youth Development Club Kairau Bitrana sinduna Maibham Lampa Kairau da Team Tara Marina Group Mari Thongna Khairotuna Mamang Thagi Tang Kuntrukta ki Chatharakiba Ahanba State Level 7 side under 45 kg boys football tournament ngasi lotion khre lotion bagi thoramda MSPP gi Secretary Thoksom Bubol YDCC Kairau Bitra gi President Mutum Manglemba amadi atai miye kyasu saruk yakhi Satharkiba tournament asigi ngasi aroiba nimit ki sanakhiba match ta Yumbu YDCC Kairau Bitra na SDC Samurobu goal mari sinoda maithiba piduna tournament asigi winner oikhibani YDCC Kairau Bitra gi mai papogi goal singadu L Tarun Kumar amadi L Zetli na goal ani ani chanduna match asi mai pakhibani Match asida YDCC Kairau Bitragi Sanaroi Poland Center referee na yellow card pikhi Satharikhiba tournament asigi best discipline team YBC Langdumna oikre top scorer gi manana TFC gi Sanaroi Ice Thoina goal tara ni thoi chanduna takhi best goalkeeper gi manana YDCC gi Sanaroi P Olena takre best defender gi manana Tabaspa Tabungko gi Sanaroi N Ranjan na takhi best player gi manana YDCC gi Sanaroi L Tarun Kumar na takre best coach gi manana SDC Samaro gi TH Ibungona takhi winner oiraba team YDCC Kairau Bitrada trophy ga loinana lupa lising nifal runners up daraba team SDC Samorok da trophy ga loinana lupa lising taruk thoromapu singna khusinakhi Langthabal Khaubum Football
Anisuba State 11-7 A-side Soccer Open Football Tournament ki final da NFC Narangkonjil amadi LCRC Langthabal Singthaka sanaragani. Langthabal Singha Youth Club na sinduna mamang thagi tang mapaldagi Langthabal Singha main ground da team kunna group mari thokna khairoktuna mamang thagi tang mapaldagi sathariba Anisuba State 11-7 A-side Soccer Open Football Tournament ki ngasi sanakhiba ahanba semi final match da NFC Narangkonjil na YBC sajingbu goal amasinoda maithiba biduna final sangkhre. NFC Narangkonjil gi maipapagi goal adu aluna match ki 34 suba minute sanki. Match asida NFC Narangkonjil gi sanaroi Ais Ramananda da center referee na yellow card piki. Tournament asigi ani suba semi final match ki sanakibada LCRC Langthabal Singthakna LCISYC Langthabal Singkhabu goal mari amada maithiba biduna final sangkhre. Sathariba tournament asigi aroiba match tha asigi tang 16 da NFC Narangkonjil amadi LCRC Langthabal Singthaka sanaragani. Tournament asigi ngasi sanakhiba semi final match ki tharong ki saruk yakhiba MPCC ki Labor Department ki Vice Chairman amadi Social Activist Mutum Dinesh Khunbu Langthabal Singkha gi ji Lingamlung amadi atai kyasu saruk yakhi. Thauramasiga mari lenana MPCC Labor Department ki Vice Chairman Mutum Dinesh na hongdokhibada Oja Guru naina Thaksi Khasi naina sanarbari tungda afauba sanaroi ama soidana oiba ngamgani haiba wafamsing phongdokhi. Sports is the symbol of unity. I will say, Masiya Agni Amna Cheli. But don't know Manipuri how Graba international the world of how Graba. Mayam Maram the high with Ragasu. The pick up shipping Nagasi, silver sports. Matu Bagi Wakalondo. Chidapuning Tabasi Masigi. Simumba sports is a hen and Gerest Royal Cup Football. Royal Football Club Nagamafal na sinduna asan bigai grounda team tarani toina group mari thokna khairoktuna mamang thagi tang kunthra dagi sathariba anisuba Royal Cup ngasi sanakhiba ahum suba quarter final match ta UBSA Lilong Chajingna All Black United Chingmairongbu goal ani amada maithiba piduna semi final sangkhre. UBSA Lilong Chajingi maipapagi goal ani du N Uttam amadi A Jayantana match ki nifumari suba amadi nifunipan suba minute chanduna match asi maipakhibani. Mighty orba All Black United Chingmairongi amata ngairaba goal adu Herozina match ki ahum suba minute sanki. Match asida All Black United Chingmairongi sanaroi Prem Chanda center referee na yellow card piki. Sathariba cup asigi aroiba quarter final match hayeng Bangalore Maitai Football Club khabam amadi UFC Yaripoka sanaragani. Narangkonjil Football. Narangkonjil Sporting Union na sinduna Narangkonjil LP School Ground da team tara marina group mari thokna khairoktuna tha sigi tang nipal degi sathariba ahanba State 11 Open 4 Men Soccer Football Tournament ki ngasi sanakhiba match ta GSFC Chajingna LCDC Lilong Chajing mamang lekaibu goal ani amada maithiba pikhre. GSFC Chajinggi maipapagi goal ani du Ravindrana match ki tara suba madi kunithoi suba minute sanki. LCDC Lilong Chajing mamang lekagi amata ngarba goal aduna Gyanashorna sankhibani. Sathariba tournament asigi hayeng ahanba match ta LKCC Team A Langthabal Khaupum amadi SFC Narangkonjil mayai lekai ga sanagani. Ani suba match ta LKCC Team B Langthabal Khaupum amadi NFC Narangkonjil mamang lekai ga sanagani. Thakachari boyai hauji ngasigi ayeng asagi pawamuk phangbigani. ICAR Lampel Partagi Pangba Pauda Ngasigi Khwaidigi Sakhiba degree Celsius Kuntharnithoi Dasmik ahum Khwaidigi Ingba degree Celsius Kunithoi Dasmik manga Nukshita yauba ising manilgi sang ayukda saada marputara Nuktilda saada humputara ni malmoiki Ngasigi nong sukhiba kisang 0.3 mm ni. Ngasi nimidang wairang pung mga dagi sangsin ganita romba KSA ge General Strike handokre. Wakal kantha da bamasung loktuna ba mawongda irang sagatgi thabak thadokse leba ki khallabade koi thamoi sengwa amasung irai paknung siba mathau tai haina Health Minister di Gorung thang na phongdokre.
amasung national lok adalat pangthoktuna sai anaduna leiriba apunba case lising ama chamu hungpunipan paikhatpagi manungda case tani yankai mapan loisinduna lupa crore ama lakh kuni thoi listing yankai chatret umbudrama pangi senpham yanakre ngasi ge nadi ISTV ni pizaba pau matang asal lojare biten tabiro punampu amuka hana khurumjare